Hello everyone, ngasi gi sidi singju oina tawjarage ado mayan tawjarakadoine koigi chicken ne kobi ne toraga kobi khara soiraga semjarake ado ngari yaudbi semjarakadoini ko ado kari hapaga semba yage habdo mayam so dum try tawbiyo ado semba haujarage ado kobi se khara soido eko hana chamaga kangala thamabane habdi machum do chotanabado ado sisina chicken atawbune bako ado do aina chicken je futu edana thum hapaga ado tawthoga setokpaneba duka u morok akangba ma tawjare duka chumnagi morok angambado adumaga ado sisi hana kobi siga hana me khaiminarani ko hana kem haptabida hana morok singje hana loina toinaba duka thumje hapaga sise hana phajana sembiraneba aduga pulap nainabagi damakta chicken je hapchalaga phajana nai khaibiraneba ko sise ado singju haibisidi ayamana sigi totpa kanje daneba ko totpa je mundragadi singju se hawteba aduna totpa se phajana totpi hawbone hawbiyoba singju se tawba kanda du kaba ka totpam leidaine adudi keso hawtabane ko ado mina hangoi gini na kaba ka totpa dudi sungaw hawroi ko ado mitna oisalaga smaina phajana nei khaibi ko hawge hai taragadi ado phajana nuibirni ko se aduga silwara kanda thoiding asuba khara hapsan birani ko aduga mangan atawba khara ma hapirani ado fadigom khara saisan birani ado maroi mapang atai leiraga dum happy bayai ko tilau mana hapa yai tilau soijala sudum yai adagi pagi tuning khok mana happy bayai mara happy bayai loi hai yai ko ado aina araiba khara khatang na tawjabane hana khara try tawgena ado yamdi hawe ko se do khoigi kobi jana soidoga thammabanina ne soidoga habidi mapum oiringaida chamthoga kanghalaga machumda tahalaga soidoga thambane aduduna chotreba ko pura sije pura adum kai tare khoigi khana macha tana lebu oire aduga hawai amna thongjei ko hawai je muksoi thonge hawai muksoi thongba ma adagi kaino se khoigi chana bado hawai muksoi siga chana ba bora khara su tawe dunga atawbo khara maga ado chakluk se semjarage to khara di samjale ko aina uchani jina nga saji singju sembado adu khakini ko to sida leijare hawai thongba leijare singju leijare do singju se dang yaurdi dum chak chagangor se dum chabi ai ko adum haweba adu morok se di saning da ba isa gi apam bata leire ado aidi khara saab se chajaninge ba ko ado duna aidi dum khara dum saale si leijare ai gi chakluk se do mayam Sunday ki kari chabirage habidusu mayam comment da phungdok piramo aduga aigi singju se hawni hawro habidusu habiramo ko aduga mayam su try tawbiyo aduga anoba channel thengnabi basigi channel se thengnabi be yaragati subscribe toksen biramo like button like amon tanga nambiramo aduga mathangdasu ano mayam am lei ko aise edit tawbuje sangdadana ko sum hanagi leiba jingje ko si han kup khachage tawbane mathangdong thengnarase